All Naga Students Association Manipur Ansam na hauzik chathariba economic blockade asi wari shanaduna yanaba purakpadagi matam kharagi oina handokpada yanare haina ansam gi cherol amada khanghalakli cherol asina fongdorapagi matung inna hauzik lamdam asida thokliba wathog asina maram oiraga lamdam asigi miyamna thengnariba khudong chadaba kaya sigi yenglaga ngasi Manipur lenga ki maikaidagi minister Awangbuny Maigaloinana Senapati district ki Taham Zanda Laiba Ansam Secretariat ki Salichara Memorial Hall da Ansam gi Executive Council amadi Naga Legislature Forum gi mihut singaloinana khudak ki oiba mifam ama pangthoktuna wari shanabada yanaba purakpadagi chathariba blockade asi matam kharagi oina handoknaba warep laukhibani haidi loinana haukiba October 13 ta Ansamna Chief Minister yauna laingak ka khudiak pinakiba Memorandum of Agreement MOA du da yauriba agreement sing laingak na thuba matamda thabak ton thoktrabadi economic blockade asi matam amade hekta chatharakani hairakli